Yamna laibak thiba thodok ama oina ngai hakki mamangda Nasauda two-wheeler gari registration number MN06SH5896 tongduna lakpa miyoyani lambi gi mayayda ising tungduna laiba kongkutta khanghaudana thawtharubadagi kongkut adudagi paithoraklaba matung four-wheeler gari registration number MN01X4662 da thengjalakpadagi accident Thokhre pawasina makha taraduna hai gari macha thauduna lakpa miyoyani edu sokpadagi anakbada laiba miyoysingna Bisnupur hospital da pukhatkre hairi miyamna nungtigi sathok sasin tawnariba lambi gi phibam ka hena phattaba amadi lambi mayayda achaw komjaw kaya lairiba se mari lainaba department singna matam sana semjin sajin bidabana maram oiraga nongmata kangdana accident thokpada natana miyoy kaya leikidaba yawdaba nate praja miyam gi mathakta nongmata kangdana anawana wasana kanglon kaya ama puthoktuna lakli debu matam sana mathau tawdaba department singi mathakta de ngasi fawo yengsinaba anawasana kanglon amata puthorakpagi mami tadri matam sana mathau tawdaba department singi mathakta so yengsinaba anawasana kanglon puthok haningbagi apambasu praja singi maikedi thamlakli landa bai dun Thokhre adum kaino to boi wane ado asima moi asokpodo hospital pukhatkre Bisnupur hospital da ado gari number asigi gari macha number thum da kapake gari macha number asile re asi ingdiraga mapu jingna amtang mayung ni